Pucl gi report withdraw Touduna lale haisinaba DMCC na khangankre. Manipur da thokliba kangluk ke hana sunaba siga mari lenena People's Union for Civil Liberties Independence People Tribunal gi report adu withdraw tobuka loinena miyam da lale haizagadabani haina Delhi Maitai Coordinating Committee na phongdoragle. August kunda phongkiba report adu gi matangda ngasigi pawgi mifam ama pangthokibaga loinena DMCC gi convener Dr. Seram Roses amadi Women's Rights Activist Elizabeth na wafam ke phongdokhe. Nakan namadagi oiba mijeng da yumpham oiba report adubu yaningdaba phongdoraduna Dr. Seram Roses na haiki PUCL gi Independence People's Tribunal gi report ta samjin chajinba wafam kayamarum yauri maitai singna irang adu haukiba oina uhanbaga loinana sin kuki furuk ki miyoi singbu victim oina uhanna honare kumja lising ani kulhumdoi gi me ahom da irang hek haurakpadagi khulai matik sana paiba kuki militant singna torbung amadi kangvaida leiba maitai singe yumka mai thakibaga loinana attack chaktharakhibagi wafam report adu da yaude kuki militant group singa chaktharakiba thawong sing adu losinaba honaba maramna justice lamba commission na hiramasigi matangda achumba wafam thamlakani haibagi thajaba lei hainasu mahakna phongdorakhe. Sahi nauribi nupi masa famnan bagi kesa Miyoi ani jail Thajinkhre fine Thajinkhre. Sahi nauribi nupi masa ama famnan bagi kesa first exhibition court number 1 na Miyoi ahungi sentence hearing chacharaba matungda Miyoi ani jail Thajinkhribaga loinena fine thina bakhangankre. Pucl case number 98 of 2020 gi sentence hearing chacharaba matungda first exhibition court number 1 gi special judge Pucl RK memcha debina pikiba while amagi matung inna jail Thajinkhra Miyoi sing adudi sagon tongba me lekai degi moirang them ibo chau sing Sahi Yankani Pan Apokpa Lekidraba M Dharna Singh Amasung Sagontongba Me Lekai Dege Moirang Them Ongbi Angolema Atopa Ming Abe Debi Mapuroiba M Ibochawni Convict number 1 Oiriba Moirang Them Ibochaw Singh Buchahi Manga Jela Thambaga Loinena Lupa Lising Yankai Fine Tina Bakhangan Ke Kariguma Mahangna Fine Gi Sempamasi Pidrabadi Makhatana Tha Ahum Amaga Jela Thamna Bakhangan Ke Convict number 3 Wadibi Moirang Them Ongbi Angolema Butha Taruk Jela Thambaga Loinena Lupa Lising Kun Fine Tina Bakhangan Ke Kariguma Mahangna Fine Gi Sempamasi Pidabathokla Makhatana Zelda Tha ama thamnaba kona wild PK case asida chenai haina wild tharkiba accused number 2 oiriba khaidem maya lekai degi hawaiba manglem jaw sing chahi kun yankai mathoi apokpa laikhidraba S Bir Singh di mara laite hajna kona thadokre victim da state lengang na lupa lakh hamaga lising yankai compensation pinaba su kona khangankre US na Ukraine da dollar million chanipan ga kun manga gi misan Yongadouri United States na dollar million chanipan ga kun manga gi khulai sing Ukraine da yonaba gi matang da Donald Trump administration ayaba pikre Russia ga lanthen na bada mateng oina bagi damakta Ukraine da Yongadouri ba khulai sing adugi manungda afaba makhlgi ka sana ka pa yaba misal cameram yawi US president na Russia gi mahaka fammanaba Vladimir Putin ga unaduna Russia amadi Ukraine gi lal lefan na bagi matang da wari sana kraba matungda khulai yon gi wapa masi laktorakibani US ki State Department na thadorakiba report amagi matungina Ukraine da yongadawre khulai sing adugi manungda extended range attack munition ERAM missiles lising ahunga chahunga yankai GPS guidance ke lising ahunga chahunga yankai electronic warfare defense system the North Atlantic Treaty Organization NATO da yauriba Denmark Norway amadi Netherlands na sen thadarakpaga loinana US foreign military financing program gi makada yamlaba senpham ama thadaraba matungda Ukraine na United States tarab afaba makhlgi khulai sing leinaba thaurang lokhalakpani Jira Parishad Gram Panchayat ki Mikhal Tha Taruk ki manungda pangthoknaba khangankre Gram Panchayat ki Administrative Committee amasung Jira Parishad ki Administrator khanbagi order chanahan khidrei matam sangna pangthoktana lakiba Gram Panchayat ki Administrative Committee amasung Jira Parishad ki Administrator khanbagi Mikhal Tha Taruk ki manungda pangthoknaba High Court of Manipur na wild pikre High Court of Manipur ki Chief Justice Kempaya Somasekar na pikiba warol amagi matung inna kumja lising ani kun marigi February kun mapanda state lengang athokiba Gram Panchayat ki Administrative Committee amadi Jila Parishad ki Administrator hapagi interim order adusanahan khidrei case asida Appellant oiriba singi manungda Manipur lenga ki RDN PR ki Commissioner Director RDN PR Thobal District ki Deputy Commissioner Bisnupur District ki Deputy Commissioner Imphal East District ki Deputy Commissioner Imphal West District ki Deputy Commissioner Jiribam District ki Deputy Commissioner Kaksing District ki Deputy Commissioner Kwakaithel Laisam Laikai digi
Mutum Robin Singh Kwakaitan Konjeng Lekaidigi Konjeng Bam Jayant Singh Singbam Miyoi Taramanga Yaure Respondent ke Maikaidigi Thobal District ke Charangpat Mamang Lekaidigi Phairoidam Heramani Charangpat Mayai Lekaidigi Sorokhai Bam Imo Singh Tenta Khunjau Naurem Lekaidigi Naurem Pradeep Singh Amadi Moirang Kampu Mayai Lekaidigi Laurem Bam Rameswa Singana Singba Yaure Read Appeal number 9 of 2024 gi matangda High Court of Manipur na komja lising ani kunmari gi February kunmapan da pikiba while amada single bench ki while amachana hankidabaga loinana Gram Panchayat amadi Jila Parishad ki official representative sing makhatana mathau tawna bakhangan ke MPR Act 1994 के सेक्शन 109 के मखादा स्टेट लेंगांगना ग्राम पंचायत के एडमिनिस्ट्रेटिव कमिटी अमदि जिला परिषद के एडमिनिस्ट्रेटर खनखिबनी केस असिगे वायन चथरकपदा Attorney General Court na high ke madude MPR Act 1994 ki section 109 natraga section 22 gi makhada khallaba administrative committee na tha taruk mathau tawgadabani adu moinama court asina kumja lisingani kunmari gi February kunmapan da pikeba interim order amasung state lenga nga thokiba tongan ba notification singe matung ina gram panchayat ke administrative committee amadi jira parishad ke administrator khanbagi election notification thoktriba fawba hyriba Miyoi singaduna makhatana thabak paibada akaiba laite haiba wafam thamke petitioner amasung respondent ke maikaidagi pukhalakpa wafam sing muna taraba matungda High Court of Manipur ge Chief Justice na high ki madude anouba makhl ama pangthoktiba fawba gram panchayat amadi jira parishad ke member sing makhatana mathau tawhangadabani haina mamangda single judge na pikeba direction adu chana handrei Indian Constitution ke article 243 e gi amasung Manipur Panchayati Raj Act 1994 gi section 20 gi matung inna gram panchayat amagi matam chahi mangadagi henba yade kumja lising amaga Jamapan Marfutara Tadukta event taukiba Manipur Panchayati Raj Act ki section 22 clause C the yauriba provisions gi matung mapung fana chana hankidre Act asigi section 22 gi makhada gram panchayat ki voter pumnamak administrative committee ge member oina khanbayai gram panchayat ke election member sing administrative committee ge member oina khankrabadi Act asigi section 22 clause 3 gi matung ina gram panchayat ki thabak thoram punamak pangthokpa yai Malem Thongamna Delhi dagi Imphal Phawa cycle da zatke haina president haijakre Manipur ge sahi ani halaklaba conflict asiga mari lenina state asigi miyam ge lifeline wariba national highway singda maruina maitai singa sathoka sin tawbada athingba kya thamliba asigi matangda aroiba warosin amma purak khanduna matik saba public free movement lehna bagi wakhalonda India government ki puning chingsinga da democratic oiba khongsat ama cycle sijinaduna Delhi dagi Imphal tamna chachage haina transgender activist Malem Thongamna India ge president Draupadi Murmu ke office da aiba cherol pisinduna haijakre haire Malem Thongam Delhi police na Delhi ki court ama thanga lakhiba charge sheet magi anirak suba hearing da saruk gyanam gi damakta August 13 da Imphal thadu rakhibani mahak na Imphal thadok lamdai da mikup kharagi mamangda mahak ke halakpagi khongsar asiga mari lenena memorandum ama BJP Manipur Pradesh ke president A Sada Devi gi khuthang dagi Manipur governor da pisnaba tharang tawke adubu mahaki cherol adu BJP Manipur Pradesh ke maike dagi receive tobiyu yarakta bana ngasi amuk hana India gi president da mahaki aiba cherol adu pisin kibani haina Malem Thongam na thadurak pa cherol amana haire